Leimakhong leiba 57 Mountain Division ge headquarter phaoraga Kuki Singna Chathok-Chatsin Touriba German Road Amadi Tiger Road Khudaktagi Thingjin-gadabani haina FOCS Manipur na demand tourakli ngasi Leimakhong leiba MWF ke office cha hozik oiriba Manipur ge fivam masiga mari leinana Federation of Civil Society Organization FOCS Manipur na silaga paugi mifam ama pangthokhe paugi mifam aduda FOCS ke president TH Manihana hai Kasarda ki hozik na loitang khunong de leiba Laishram Kamal Babu mafam khangdana mangkibagi tekchak pumnamak Leimakhong leiba 57 Mountain Division ki GOC na pugadabani Army camp ki Maitek Furup ki mi mangkiba haibasi taraina lobachumloi Thawong asina Leimakhong leiba Army Personal Singna Kuki Furupta ahen bamityeng changi haibado mayek sengna takle Kamal Babu mafam khangdana mangkiba asiga mari leinana 57 Mountain Division ki GOC ki mathakta kari action lohangadagi haibado mari leinaba ministry da che thaduna lenga asina takshingadabani wafam asima miyam punna lauminabagi matam oire haina mahakna phungdokhe amaromda Leimakhong leiba 57 Mountain Division ki headquarter phaoraga Kuki Singna Chathok-Chatsin Touriba German Road Amadi Tiger Road asi kanana ayaba piraga semkibano amadi karamna army camp manungda chathalibano haina hangladuna mahakna hai micham miyamgi lambi army camp manungda piba haibase mafam amatada chatnade Hiram asigi matangda lengakna enquiry ama tawduna hairiba lambi ani ase Khudaktagi Thingjingadabani Leimakhong gi army camp manungda Kuki Furuki miyoi seng pass amata yaudana chathok-chatshin tahaliba asigi marumda kari agenda leibaki haibase ngasidi hangdaba yaraktre Kamal Babu mangkibagi matangda armina mafam adwaida leiba Kuki khulgi chief singda pressure pibagi mahut Leimakhong gi area da operate tawriba Kuki khulai paiba khara faraga wahang pahong tawrapati Kamal Babu soidana fangbangam haina maniharna phungdokhe paugi mefam aduda mahakna makatan hai Jeribam district gi micham taru Kuki khulai paiba singna farab matung tamthina hatokpikibagi matangda Khoishaw naraba miyamna MLA amade Minister Singhi yumda akai atoi thokankhe maduda yawba miyoi khara police fazin khiba adugi mathakta akanba cherak pibigano iho asida miyamna pamba thabak thoram seng lengakna pangthokpa ngamdabadagi MLA ge mayumda thumjinbagi khongjang ase changsin khibane hojekti police fazin khiba miyoi seng adutamak atatai tare Thawong ase matungda amuk hanna thoktanaba khongjang ama changsinringai mamangda tare tara thokna Kanthamina se haina manihana makatana phongdokhe Leimakhong leiba army ki khwaidagi chawba ching oirap leiba Kangpokpi district ki manungda leiba mapam asida akoina khangnariba akoina yamna surprise oina thengnagiba German Road Tiger Road sigi hairiba lambi asi sigi army ken sigi manungda mayaida chapa haibase masi army na piribra India lenga na piribra natraga Manipur lenga na piribra haibase masi yam chawba question lama koi hangnenge maramdi sigumlaba army kan manungda akoigi civil gi oiba lambi yamna highway oina chatpa haibase masi India gi mafamda su oi thengnarakte laisu leite maramadona masi athuba matamda akoi Manipur government na masi inquiry committee ma sema kanda inquiry tawbirakanda hairiba mafam asida Kuki na freely oina movement tawriba mafam asida bus parking duna leirakanda makoina Chuchanpur chatpagi Kangpokpi da chatpagi adugumba transit camp duna leiriba mafam ase masi yengsilakanda athuba matamda hairiba lambi asi block tawgadabani haiba wafam simasu koi mari leinaba Manipur government da amadi India lengakta amadi haiba akoigi mafam dugi Leimakhong leiba army gi mari leinaba singda ay appeal tawjage